Matamgi Manipuri Wari channel asibu tabiriba khoi pumnamokbu taramnok jeri ngasi sumahausango Minoktuna Nisani kontrani palsu batangkak amu budana lakjeri mayam punna taminarasi numidang wairam asida nupangak talaiba ka amagi mamangda kaisu thauchaba leita chimbala minok amaga loinana aduk Ningthouja saktam mitfam hongningdaba maongduda lepliba garam mit kupsike kupkadaba pamuri mit yamba thamoi leptabadi nate phajaba mabu ubada aduk mitarubani phajai haige thamoina chimbalna wakhalna pumnamakna yari mabu phajai haibado lainana lokmi thangjanduna leptana leirambadu ubaduda bredendu ngakri aduk phajaba saktamama punsida ukhiba leitri haiba yai karigi suingloi aduk phajarabadu dabo sibu ngambana leiba mani kai matangge ma masala ngadi ai magamta unanjage ba yani changbiro laina manungda changnakli ngamba laina bu bada ingnakli singthana laina ubada breden dingduna managana ngambo nagi ngambana laina bu masak tagli imana hairubu nupidone singthana noglaga makhot tingthokduna ai singtha ngambagi marupni hello aina laina kai lege yam thajadana wafam amakhakte singdoki haidana lakpani masangamde haibasu tabaduda aisu anaba hangboina amungtang changugi khanduna lakpani kari matange kai wafam Mama Ningthouja ngarang aikhoida aine thaba ma chatlingi da la ami haidana imana tami lohongbo sa haido ami haidana itajari amungtang lakdana imungi miwe singda leinariba nungaina da basibo singdok piyu haidana request awami haibadagi ai lakjabani ngamba khumningba pokti matangduda laina mana hairaga pokning wakhal honggadaba leite hena dum chesin kigadaba mali lainadi amuksu makha darakli somgi nungsinaba lei haidana ngahanong maiga unabaduda so haikiba leikre yumda mamana lakbada so hairami haidana imana dami somgi nungsinbo aina doki matik ikai khamnaje maram aduna somgi nungsibada aina ngamjaba khodol amakak bigi haidana aina khanjari aina biga dawriba khodol ase icham chambo ina uraba so nungda pumnamak ngami haibagi magon jenba khodolni asigumba Kamaja amada piduna aigi khodolgi mamal manghanbadi aidi pamdi aduna somgi asingba yumda hayeng soidana leibiramu ai hayengdo ayuk anghanbaduda somgi yumda aigi khodol puduna lakjaragi aina somgi yumda lakpada somgi imamaba amata watana thambiramu sinabana nangmala sinarabaso aigi khodoldugi magonde makhoida khanghangi nabathuna phabiro anuga somgi nungsibi aduga punsi leipul simpiduna nungai phaba punsi moibiro ngasi lebliba khongpham ado punsi gi oina hongdana laibak phabi magi damak lepangam boibiyo haidana aigi saidagi wistogi haidana ai mafam sida lakjabani ahumdu tumin lei hairibo hai mayamdagi artha loksinaba honaringai lainana nokfe tawduna amuk sairagli phare dudi matam su thingjlai ai sahana badawrge hayeng antana ai somgi yumda lakjagi yumda leibiramoko aina hayeng lakpa mikoptagidi nang aigi marakta lainariba marisidagi achoba ahong ama leikhibasu yai natraga hena warongnaba yeknaba magi marioina sagatkibaso tamba ngamdeda hayengdo nganta lakjagi chacharokigi laina thokri ahumdo mana hairamliba mayam adubu laushinba ngambre yengmo haibagum wakhalgi komda langtharamnaga lainadi chatkre phajai haidana maya kaba makai yenglamba breden phauba besum soktuna wakhal khantharagli hairamliba mayamdugi artha karino haidana khalli nangnare haibadi ma khangi nungsinaba lei haibasi masu ma khangi imana jatuna lohongba haidomi haiba wasi masu mana panduna haikri imungani sangtainanaba wa hairi haidana imana hairami haiba waso mana haikibada yaukre
ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯃꯌꯥꯏꯁꯤꯗ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯊꯝꯃꯝꯕꯩ ꯇꯥꯏꯞ ꯇꯧꯔꯤꯁꯤꯅ ꯀꯗꯥꯏꯋꯥꯏꯗꯅꯣꯃ ꯃꯥꯅ ꯑꯍꯣꯕ ꯑꯃ ꯊꯝꯃꯝꯃꯤꯁꯤꯕꯣ? ꯁꯪꯊꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯍꯥꯏꯕ ꯃꯥꯒꯤ ꯋꯤꯁꯇꯨꯅ ꯃꯥꯅ ꯁꯥꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇꯣ ꯅꯧꯅ ꯑꯔꯊꯍꯟꯕ ꯑꯃ ꯆꯪꯍꯟꯗ꯭ꯔꯣ? ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯏꯆꯟꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯗꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤ ꯃꯥ ꯈꯪꯐꯝ ꯊꯣꯛꯏ꯫ ꯉꯝꯕꯅ ꯅꯥꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯥꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯈꯪꯗꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯍꯌꯦꯡ ꯃꯥꯅ ꯄꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯜꯁꯤꯅ ꯀꯔꯤ? ꯉꯝꯕ, ꯁꯅꯥꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯗꯕꯅꯤꯗ, ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯕ ꯎꯅꯈꯤꯕ ꯂꯩꯇꯦ ꯃꯥꯒ꯫ ꯑꯩꯒ ꯐꯥꯎꯕ ꯑꯃꯨꯛꯇ ꯈꯛꯇꯅꯤ ꯎꯅꯈꯤꯕ, ꯊꯦꯡꯅꯈꯤꯕꯗꯣ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕꯒꯤ ꯃꯇꯥꯡꯗ ꯁꯅꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯩ ꯍꯥꯏꯕ ꯐꯥꯎꯕ ꯁꯅꯥꯗꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯤꯅ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯕ꯭ꯔꯦꯗꯦꯟꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯛꯂꯤ꯫ ꯑꯣ, ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯪꯇꯥꯏꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯉꯝꯕꯕꯨ ꯈꯨꯗꯣꯜ ꯍꯥꯏꯕ ꯋꯥꯍꯩꯅ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯈꯟꯕ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯅ ꯉꯝꯕꯕꯨ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯏ, ꯌꯨꯝ ꯆꯠꯅꯕ ꯇꯧꯁꯦ꯫ ꯁꯤꯡꯊꯥ, ꯐꯤꯔꯣꯜ ꯌꯣꯝꯁꯜꯂꯨ꯫ ꯅꯪꯒꯤ ꯒꯥꯔꯤ ꯌꯥꯎꯔꯤꯉꯩꯗ ꯌꯨꯝ ꯊꯥꯅꯕ ꯇꯧꯁꯦ꯫ ꯄꯣꯠ ꯆꯩ ꯂꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟꯗꯨ꯫ ꯉꯝꯕꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯅꯣ ꯕ꯭ꯔꯦꯗꯦꯟ, ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯦꯗꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ꯫ ꯍꯌꯦꯡ ꯃꯥꯅ ꯂꯥꯛꯑꯒꯅꯦ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯈꯟꯅ ꯂꯩꯕꯅꯅꯦ ꯀꯩꯝꯇ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯐꯝ ꯈꯪꯅꯅꯦ ꯈꯪꯉꯒ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯑꯁꯨ ꯂꯥꯛꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯠꯇꯕ ꯌꯥꯗꯦ꯫ ꯆꯠꯁꯤꯂꯣ꯫ ꯍꯌꯦꯡ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯒ ꯑꯣꯏꯅ ꯆꯠꯁꯤ꯫ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯛꯀꯗꯧꯔꯤꯒꯦ? ꯃꯤ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒ ꯉꯥꯏꯔꯁꯤ꯫ ꯕ꯭ꯔꯦꯗꯦꯟ, ꯌꯥꯔꯦ, ꯅꯤꯡꯉꯥꯏꯒ ꯑꯃ ꯇꯧꯔꯛꯑꯅꯨ꯫ ꯋꯥꯐꯝꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯥꯎ, ꯍꯧꯒꯠꯂꯣ, ꯑꯩ ꯁꯝꯃꯒꯦ ꯂꯥꯎ꯫ ꯉꯝꯕꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ ꯕ꯭ꯔꯦꯗꯦꯟꯅ ꯉꯝꯕꯕꯨ ꯐꯃꯨꯡꯗꯒꯤ ꯁꯝꯗꯨꯅ ꯃꯈꯥꯗ ꯄꯨꯊꯈ꯭ꯔꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯁꯤꯡꯊꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯂꯤ꯫ ꯁꯤꯡꯊꯥꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯍꯥꯏꯕꯒꯨꯝ ꯍꯥꯟꯅ ꯆꯠꯂꯝꯅꯕ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯤ꯫ ꯉꯝꯕꯕꯨ ꯄꯨꯗꯨꯅ ꯕ꯭ꯔꯦꯗꯦꯟ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯗꯦ ꯕ꯭ꯔꯦꯗꯦꯟꯅ ꯉꯝꯕꯕꯨ꯫ ꯃꯆꯤꯟꯗꯨ ꯑꯃꯗꯒꯤ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯐꯣꯟ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯁꯤꯡꯊꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯝꯕꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯍꯣꯔꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯅ ꯈꯣꯡꯂꯤ꯫ ꯌꯨꯝꯗ ꯂꯩꯔꯝꯕ ꯊꯕꯛ ꯁꯨꯕꯤ ꯑꯃꯅ ꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯃꯉꯛꯇꯨ ꯂꯤꯊꯣꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏꯅꯦ, ꯉꯝꯕ ꯂꯥꯛꯑꯦ, ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯒꯦꯠꯇꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯒꯥꯔꯤ ꯆꯪꯕ ꯌꯥꯅꯕ ꯁꯦꯝꯂꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯟꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯈꯥꯝꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯕ꯭ꯔꯦꯗꯦꯟꯅ ꯑꯃꯨꯛꯀꯁꯨ ꯂꯤꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯏꯅꯦ, ꯂꯣꯟꯁꯤꯜꯂꯨꯔꯅꯨ, ꯁꯤꯡꯊꯥ ꯂꯥꯛꯈꯤꯅꯤꯌꯦ, ꯃꯥꯏꯁꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯃꯅꯨꯡꯗ ꯊꯧꯖꯤꯟꯍꯜꯂꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯥꯡꯗꯨꯅ ꯊꯝꯃꯒꯦ꯫ ꯕ꯭ꯔꯦꯗꯦꯟ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯉꯝꯕꯗꯤ ꯁꯨꯛ ꯁꯨꯛꯆꯤꯟꯈ꯭ꯔꯤ, ꯋꯥ ꯂꯥꯡꯒ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯃꯆꯤꯁꯨ ꯂꯦꯡꯗꯦ, ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯞꯇꯨꯅ ꯂꯩ꯫ ꯕ꯭ꯔꯦꯗꯦꯟ ꯎꯏ ꯉꯝꯕꯒꯤ ꯃꯑꯣꯡꯗꯨ, ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯗ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯣꯏꯕꯨ ꯀꯧꯔꯛꯂꯤ꯫ ꯏꯃꯥ! ꯏꯃꯥꯎ! ꯇꯥꯕ꯭ꯔꯣ? ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯄꯤꯔꯣ! ꯏꯃꯥ! ꯕꯕꯥ! ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯕ꯭ꯔꯦꯗꯦꯟ ꯉꯁꯥꯏ ꯊꯣꯔꯛꯄ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯅꯦ, ꯏꯃꯥ ꯂꯩꯇ꯭ꯔꯣ? ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤꯅꯦ, ꯅꯪꯅ ꯀꯧꯕꯗꯨ ꯇꯥꯔꯝꯃꯔꯣꯏ꯫ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯀꯧꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯣ, ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣꯏꯅꯦ, ꯉꯝꯃꯁꯨ ꯌꯥꯎꯔꯛꯑꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ, ꯏꯅꯦꯅ ꯈꯔ ꯑꯝꯇ ꯇꯝꯕꯤꯌꯨꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯨꯄꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯉꯝꯕꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕꯅꯤ꯫ ꯅꯥꯀꯟꯗ ꯄꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯕꯗꯨ ꯃꯥꯁꯨ ꯎꯏ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯃꯆꯥꯗꯨꯗ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯀꯔꯤ ꯀꯔꯤꯅꯣ ꯀꯟꯅ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯪꯈꯤꯕ ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯤꯟꯊꯣꯏꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯤ꯫ ꯏꯅꯝꯕꯦꯝꯃ! ꯏꯅꯝꯕꯦꯝꯃ! ꯍꯥꯏ, ꯃꯦꯝꯆꯥ, ꯀꯩꯗꯧꯔꯦ?
Mapanda ibungo Bredena ijang ama puduna lahori. Mapanda thorang na bahaidan hayoi nambeba. Ningthoi pairam bayin daido nagana lebli badu da pisalam naga makongdo jenja jatuna thanglaga lagli. Gari haiba memcha ibungo lahawi haibro. Ohai nambema gari manungda ibungo doi hawi. Ai sojare. Kadaida lehoriba. Haina Ningthoi mapana chenuna thokri. Sumang apakpa mayai tuda amuba machugi kari gi managda leptuna nungmi leptuna leiriba Breden bu ubada makara chen tharakduna Breden bu masa paiduna hangli. Breden kadai ngambe lai hai daide kadai do ai nge cha ngambadi ngamba se gari manungda yauri ma yumda changam taba kuirabani na mayum tang hanong thokse mai bu thoro ima mai ima lau thoge ima ne mai do lau thoge ngay ko kuy rồi ima phat lộc thô kì hoi mà lên thôi harau bana makok mamai khangda imung lom da chen sim kri imung da magi thauda ta bu ngai ba mayam aduda kanam ta da thaudaram da masana tong na ba jeng kri Breden sangam bana tong le ba side adum da lang tuna thong to hang tuna hairagli kumo ai samgi ngamba khumdi mamai duna kana madam on thok tuna lei kri matang duda sangtha sukari thaujalak tuna khami Gari dagi kong tharakduna Bredena leiriba tuda jangsilakduna Kaino hujipho imung jangam jisiba lao kumo se Imana may ongnaba doktor jangkibani ngamase jangsiadri Kaino nang gari dum leiraga hairo ha lao samta kumtharo Singtha ngambagi khudang do paiduna gari dagi jangthanaba tawri Bredena sungamba bungakduna gari dagi makoyani jangduna namduna jingthari Ningthoi su khabar ama tasinduna pairaga makota maikeda mapaiduna jenthoragli Sokjilama majagi sakphamda ubada harawana jelakliba khongthangdo jablevli Mamituna majabo irakana yinglakli ngamba mama thorakli haiba khangli adubi yinglakti pisumani sokjunduna mamaiduna kanda onthokduna lei nakana kandana Breden ga singthagana konduna ngakli Ima mairu chukalase manungna jangnaba tawse mapana sum lebase ngamba sawarni ngakna yinglama Ningthoi Breden gi wahaiduda gyan lakladuna mangakdo mungtang phatphat haiduna jangsalaknaga leimaida ningkhang phamthatuna maikena khabardu chamduna thagali Breden ngambada yingladuna kalo ngamba lengdi mamaidu leisilakdi Breden amuk sumakha taragli pammaga thangairo kainu ni subo ngamba Breden da amuktang suktuna yinglamnaga makongdu tapna kanuna janglakdi Breden Solona nokfet tawna ngamba bu samduna manungdu pusinkri Ningthoi jangkri bu majabo nungaitana yengdana leihori singthana jangsalakduna Ningthoi bu lengwanduna nungsina hairakli Kaigino ima aduk nungaitana uriduba ngamba haujikti yumda leiradawni kaisu nungaitaba khalurano ngamba ba hayeng lina yumsida lagani mana ngamba bu mafamsida leiramnaba hainabadagi Aikoina namduna mahamu mafamsida puraini Leinana Leimagi macha Aini mawogi haidana hainaruga Leimagi macha leinana Ngasai Ngahaki mamangda barangi yumda Ngambagi anaba hangba lakpani haidana laami Hayang yumsida laki haidana mana haibadagi Aikoina ngamba bu puraabani Madi yumsida kaige Karino ama ngambada pigani haidana hairamida Parema Sigi wasi tose ngamase chak charabane ngasai ayuktagi aduna mana chaba yaba kaino yingbiro aiso phisem to hongaki office tagi halakpada ngamana chak chari haibaduda harawmandana maimanakta changubane mathang sum tawbududa yum yore ai phim to hongaki anduga ima khoiga mula asilagi hoi jaluro aiso imungda kaino yingamage mayamda harawbana amaga onsinaduna wari tongnai Tawnariba wariduda ngamba Breden yaude kaishu tawraroi khanglabaso Breden ngamba ko thadokte mathanda thadokpado Breden gi thamoina penjadabaduna Breden mikop ama thadoktana ngamba bu senabani numidang chak chawa toklaba matung ngamba ga Breden ga apako phamongduda longna heptana tumnaba tawnarakpa matangni Breden ngamba rom don selaktana hanglakli ngamba ai kanam hangene Ichanbo amuk thiraroidrona ngamba mamai dinai silakta mamitana khajik cheptuna Breden da yinglakle mirenga du kaloinana
ꯀꯪꯁꯤꯟꯒꯦ ꯇꯧꯔꯕ ꯑꯀꯟꯕ ꯅꯨꯄꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯅꯧꯅ ꯑꯃꯨꯛ ꯏꯍꯧꯔꯛꯇꯨꯅ ꯇꯥꯔꯛꯂꯤ꯫ ꯄꯤ ꯇꯥꯔꯛꯄꯗꯨꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯅꯥꯊꯩꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯕ꯭ꯔꯦꯗꯦꯟꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟ, ꯑꯩꯅ ꯊꯤꯔꯒ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯍꯣꯡꯕꯁꯦ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯕ ꯑꯩꯒꯤ ꯄꯥꯡꯒꯜꯗꯤ ꯍꯟꯗ꯭ꯔꯦ꯫ ꯃꯥꯕꯨ ꯑꯩꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯋꯥꯍꯩ ꯀꯧꯕꯗꯤ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯆꯣꯛꯊꯕ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯃꯥꯕꯨ ꯀꯥꯏꯅꯕꯒꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯥꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟ, ꯃꯥꯗꯤ ꯂꯣꯠꯈ꯭ꯔꯦ ꯑꯩꯅ ꯎꯔꯣꯏꯗꯕ ꯐꯤꯖꯪ ꯑꯃꯒꯤ ꯃꯔꯨꯝꯗ꯫ ꯀꯔꯝꯕ ꯃꯌꯥꯕꯨ ꯍꯩꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯀꯔꯝꯕ ꯐꯤꯖꯪꯅꯣ ꯃꯥꯅ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯛꯁꯤꯗ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯊꯤꯕ ꯈꯨꯗꯤꯡ ꯃꯥꯅ ꯍꯦꯟꯅ ꯆꯦꯠꯅ ꯃꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯍꯟꯗ ꯍꯦꯟꯅ ꯂꯣꯠꯈ꯭ꯔꯦ꯫ ꯑꯩꯅ ꯊꯤꯕꯅ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩ ꯃꯥꯕꯨ ꯊꯤꯔꯔꯣꯏꯌꯦ ꯕ꯭ꯔꯦꯗꯦꯟ, ꯑꯩ ꯃꯥꯕꯨ ꯊꯤꯔꯔꯣꯏ꯫ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯈꯪꯉꯛꯀꯅꯤꯗ ꯉꯝꯕꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯂꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯝꯕ꯫ ꯃꯥꯕꯨ ꯉꯥꯏꯕꯗ ꯆꯣꯛꯊꯕ ꯂꯩꯇꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯇꯧꯁꯤ꯫ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯝꯕ꯫ ꯉꯝꯕ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, ꯅꯣꯏꯅ ꯄꯥꯈꯠꯂꯤ ꯑꯩꯅ ꯅꯤꯁꯥ ꯑꯃꯨꯛ ꯆꯥꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯥꯡꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯩꯅ ꯋꯥꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯩ ꯅꯤꯁꯥꯗꯤ ꯆꯥꯔꯣꯏꯌꯦ꯫ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯄꯤꯕꯗ ꯅꯠꯇꯅ ꯅꯈꯣꯏ ꯄꯨꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯔꯣꯏ꯫ ꯄꯥꯈꯠꯂꯅꯨ ꯕ꯭ꯔꯦꯗꯦꯟ, ꯑꯩ ꯅꯤꯁꯥ ꯆꯥꯔꯣꯏꯌꯦ꯫ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯇꯣꯟꯁꯤꯗ ꯆꯨꯗꯨꯅ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯒꯤ ꯅꯤꯁꯥꯗꯨ ꯈꯛꯅꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯉꯝꯕ ꯃꯃꯤꯠꯇꯨ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯁꯤꯟꯕ ꯉꯝꯗ ꯑꯍꯤꯡ ꯅꯨꯡꯁꯤꯕ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯂꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯌꯤꯡ ꯂꯩꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯄꯤꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯥꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯕꯗꯤ ꯅꯠꯇꯦ, ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯉꯥꯛꯇꯅꯤ ꯃꯀꯣꯛꯇꯨꯗ ꯎꯪꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯗꯨꯕꯨ ꯑꯣꯠꯂꯤꯕ꯫ ꯋꯥꯈꯜꯅ ꯋꯥꯕ ꯀꯩꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯨꯅꯤ? ꯂꯝꯕꯥ ꯂꯩꯇꯦ ꯋꯥꯈꯜꯅ ꯋꯥꯕꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯫ ꯑꯍꯥꯎꯕ ꯀꯌꯥꯅ ꯂꯩꯇꯣꯟꯁꯤꯗ ꯊꯥꯖꯤꯟꯗꯨꯅꯁꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤꯁꯤꯡꯅ ꯑꯃꯠꯇ ꯂꯧꯁꯤꯟꯕ ꯌꯥꯗ ꯂꯦꯝꯅ ꯃꯥꯡꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯈꯦꯟꯅꯕ ꯂꯩꯇꯦ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯅꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯃꯅ ꯋꯥꯕ ꯑꯃꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯋꯥꯈꯜꯅ ꯋꯥꯕꯗ ꯍꯛꯆꯥꯡꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕꯅ ꯉꯝꯕꯗꯣ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯈꯪꯉꯤ ꯉꯔꯥꯡ ꯑꯍꯤꯡ ꯉꯝꯕꯗꯣ ꯇꯨꯝꯕ ꯌꯥꯔꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯉꯝꯕꯕꯨ ꯍꯧꯗꯣꯛꯑꯝꯗꯅ ꯃꯥ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯁꯥꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯕ ꯃꯇꯨꯡ ꯁꯦꯝꯂꯕ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯕ꯭ꯔꯦꯗꯦꯟꯗꯣ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯑꯗꯨ ꯐꯥꯎꯕ ꯉꯝꯕ ꯃꯤꯀꯞ ꯊꯣꯛꯍꯧꯗ꯭ꯔꯤ꯫ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯕ꯭ꯔꯦꯗꯦꯟ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗꯨꯗ ꯊꯣꯔꯛꯇꯨꯅ ꯔꯦꯂꯤꯡꯗꯨꯗ ꯃꯁꯥꯗꯨ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯡ 6:30 ꯇꯥꯁꯤꯜꯂꯛꯄ ꯗꯨꯋꯥꯏꯗꯨꯗ ꯁꯤꯡꯊꯥ ꯂꯥꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯨ ꯕ꯭ꯔꯦꯗꯦꯟ ꯎꯍꯧꯔꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡ ꯋꯥꯏꯠ ꯃꯆꯨꯒꯤ ꯕꯔꯅꯥ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯕ꯭ꯔꯦꯗꯦꯟ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯔꯝꯕ ꯃꯤ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯊꯧꯖꯤꯜꯍꯜꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯅꯥ ꯌꯥꯎꯔꯤꯕ ꯍꯥꯏꯗꯅ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨꯃꯗꯤ ꯂꯩꯅꯥꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯁꯨ ꯐꯝꯂꯤ, ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯐꯝꯕ ꯎꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯉꯝꯕꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯉꯝꯕ, ꯂꯩꯅꯥ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣꯁꯦ, ꯇꯥꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥꯃꯦ? ꯂꯩꯅꯥ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ, ꯇꯥꯕ꯭ꯔꯣ? ꯉꯝꯕ!